Online Manipur YouTube channel swing bir ba mem pum po mukha na taram nok sari han badam na maru be pawam ab thamjage buffer zone lansit lak pagi nongmai kap na bani kotu tampak ta best to bo khulai pai ba mi sing na peripheral area da leiba buffer zone lansit lak tuna kuki zone nam na tawam pom sing de attack sa tharak padagi nongmai kap na bagi thodok sing leptana thok pani haine committee on tribal unity kotu Sadar Hills na hairi ngasi kangpokpi district ting manung sanba kangsup area da kuki zone nam na tawam pom sing de attack sa tharak ba du condemn tawi khulai pai ba mi sing asina matam karam na Central Security Forces laiba mafam lanthok laga buffer zone yausilak tuna kuki zo volunteer sing de attack sa tharak libano haibasi kotu da angak po helle tampak ta best tauba khulai paiba mi sing na ngasi numidi umba matam da leima khung khungsup area da leiba buffer zone thugai daga na khojong village ta sangsilaki amasung kuki zo volunteer sing da akan bomong da landaraki fake amasung unethical media kan report tawriba mi manga kakpagi thaudok adu kumba mata thoki ba leite aikoi gi area da santi thamnabagi damakta tampakta best tauba khulai paiba mi sing na buffer zone ngak na chatna na Manipuri government na pautak piyo haina sukotu gi serol asina hairi aduga mathang ki update asina Gobjong gi church thugai ki balai bakthi bani MNYO tampak ki khulai paiba volunteer sing na Gobjong gi church thugai ki bagi thodok adu lai bakthi bani haina Manipuri Naga Youth Organization MNYO gi serol amana phongdoragli organization asigi general secretary TP Dining na thadorok pa serol amana hai thawong adu Christian lining chaliba sing da nungai ta pokalli madubu yaning da phongdok na bagi damakta wahi phawba leite lining gi mari leinaba mafam asida Miam na lumna lauduna thamlibani miam gi damak thabak tawriba kangbu amana sigumba thawong ama sathakibasi nungaitaba phawi search thugaibagi video amasung social media da platform sing da viral oiraki numit aduda sathakiba mong sing aduna matam sangna leiriba film da kaiba ohelakani hairi serol asina makha taraduna hauzik state asida thorogliba irang asi lining ga mari leinaba natte haina lawi asigumba thabok sing satharabadi hanagi leiragliba nungsi chanaba sung ingsik pagi film da sokhal lakpa yai mitei phurup ki oina su Christian lining sapa miyo sing leiribani irang asida yauriba nakal animak ki maikai dagi su ingsik pahanjilakna wari sanaba ki lambida lakna hotnasi masida natana mari leinaba authority sing ki maikai dagi su thokiba thodok adu ningthina thigat kadabani makata na sun lining mafam sing da nungai taba thodok sing asi thokhan dana bo hotna gadabani haina su makata ragli aduga mathangi update asina Paulinland Mizoram laingak na Manipuri irang gi khudong chaba lauduna leire Saikot Assembly Constitution gi MLA Paulinland haukip na Mizoram laingak amasung state adu gi NGO singbu Manipuri gi irang da khudong chaba lauduna leire thabuk oina kari su tawtre haina saikre social media x thaglak pa tweet amada mahak na hai Mizoram laingak na amasung NGO sing na Manipur leiriba jo nathlak miyam gi awaba da chin da phaba satuna ngak sakli loina madui khudong chaba lawraga leiri ayhakna karigumba makoini leiriba phibam asta leiramba tarabadi asengbu political gi oiba lamthungphom adu phangnaba honabada ihan hanna thabuk paikhatpa miyoi adu oiramgani haina phongdokli atopa tweet amada hairiba Mizoram laingak asi thagatningai oide haikiba adu mamangi Mizoram laingak amasung Mizo Jerlai Pol amasung Central Young Mizo Association bu ihan hanna thagatkiba miyo singi manungda ayhaksu amani hajiksu makoibu thagatli adum oina miyamgi asi cheng amasung hidak langtak sing phangba ngamdabaki akiba adu hojiksu mayuk nari haina phongdokli panbe abadi Paulinland haukip asi taragni thoi suba Manipuri Legislative Assembly gi Mikal da Saikot Assembly constituency dagi BJP gi miri poina mai paklakhibani loina na housing state asida thoklibi irang asigi matung dagi lamdam asida kuki singi oiba tokai belengak pigadabani haina akan bomong da demand tawriba kuki MLA taragi manung da yauribani hairi aduga mathangi update asina Tangkhun Youth Council ne yaningdaba amasung pendaba phongdorakli social media da kuki zo volunteer sing na thasi gi taraga taruk to Tangkhul social activist asangka sar do open letter thaduna threat tawriba thawong adu Tangkhul Mayor ngala long Tangkhul Youth Council na nungaitaba amasung pendaba phongdorakli loop asigi President Thomas Talanon gi serol amada open letter adu Tangkhul Naga tribe pumari lin nadabada pusil paksilakpa amasung Tangkhul still inausing na social activist asigi mathakta warning tawri democratic oiba society amada electronic amasung social media da hojik oiriba state asigi phibam gi debate tawduna miyam gi ningba pam phongdok na basi democratic ethos ki saruk amani hairi maram aduna thawong asi Tangkhul Youth Council akan mamungdu yaning de natragana Tangkhul Naga amagi mathakta threat tawrokpada entertain tawroi kuki zo still inausing na makhoi gi asengba saktam sing adu yazaduna social media site sing da viral oikraba threat letter adu withdraw tawgadabani amasung Naga amasung kuki zo sing gi marakta santi oina punna hingminnaba gi tangai fadaba adu khanggadabani hairi video sing bibagi damakta mayam pumnong po amukha na thagachari anau update ki damakta online Manipur YouTube channel asibunung sibiduna subscribe to video mo thank you